ngasi gi maru oiba paw khara Lamphel gi RD wing da hangba COVID care center dagi sentokhiba positive oiraba nupa ama lamsang gi yum ama dagi fagalei Manipur Sarkar gi Directorate of Health Services ki makada Lamphel gi RD wing da hangba COVID care center da langduna lerakpa nupa ama ngasi ayuk sentokhibadagi lamsangda leba imung amada leirambadagi amuk hanna lakhwatlaba matungda COVID care center da thamkhrei pauksi asina phangba pawgi matung inadi COVID care center dagi sentokluraba nupa asigi maming karam Gokul Chandra sai kunthraga manga kawi thangmaiban hizam laikai dagi ni mahak numit kharagi mamangda COVID-19 na positive oirakpadagi Lamphel da leiba RD wing da hangba COVID care center da layengduna leirakpane ngasi ayuk pung ni mari makhairom taba matamda COVID care center asi yengsinbagi thabak tawriba miyoi singna miyoi asi leiramdabadigi thibagi thabak satharakibane sera asida senthokhiba nupa asi lamsang police station thangnan leiba pasoi part 3 uningkhong bazar babu bazar ga thangnana leiba Thoksom Santi Devi Kobi Mahaki Madom Zagi Yum the Sangza Pamlo Duna Lemke, Imungumio sing the Maha COVID-19 positive or the Hyperkankide, Yum no Nabasingna Mitop Ama Yum Aduda, Sanglak Tuna Labor Ubuda Kanano Karimanum Gitamakta Lakpano Haina, Ticket Pagita Tabak Satake. Kudakta Pasoi Police the Paupi Duna Police na Nupa Asigi Kungu Liba Horaki, Loinana, Impal Police Station OC Ingomsa Masamak Yaunama Pamadudagi Miu Acid Lokwanaba, Honabad Asoba Todang Loke. Ngasi ayuk pung ohum makai tarak padu waida miyo edu ambulance na singba puraktuna PPE set pa medical directorate ki kangbu singna nupa asi emung adu dagi lakholaba matungda hanagi COVID care center da thamjin ki hairi press na pangwa paw magi matung ina de miyo esina COVID care center dagi sentokhiba asi ningthi nungai na tawbidaba amadi sana thaknabagi potlam ningthi na pibidaba kaya dagi nisu hairi sailaksida NIYOC Thangmaibangi General Secretary Roman Huiremna press thadorok pasirol amagi matung inadi MUAC sahi mari mangagi mamangda Dr. Heramani da wakhal gi lainana narakpadagi layengduna pharaba matungda Sagol Bantera gi home amada amuk aduga Lamphel Langol Rainbow Center da su lairuraba miyoine mahak nahal positive oibagi lokhat palakpada su Lotnaba Honabagi Tagdoksu Laki, Mark Pungasi Lamsangdagi Lokotnaba Honabada Club Asigi Muising Asoba Todang Loki Heidi, no pass in a matam crash sang the Pamloduna Leramba Imung Manungi Muising so, housing me pipe pogle, COVID-19 positive oibra, oidabra habadu Kangduna Bagi the Makta, Marie Lenaba authority at Tubumatanda, taste of Tokpinaba, Dabita Rihen spouse in the Makatari. Topayana no itaba masum, Yam Nang Liba Paw, Manamung Asisu, COVID-19 and Nab Muema Sire. Ngasi yuk Zenims Hospital layeng naba pukhalakpa T2 DM amadi hypertension gi lainana naba miyu ama lekat naba ngamdana laikhidraba matungda test tawa matamna miyu asi COVID-19 positive oirama thengna ki laikhidraba miyu asi anti hawlup sai humdraga taru kawi laimakhong village tagini ma ngasi nungthil pung hom taba matamda rapid antigen test tawbuda COVID-19 positive oire haba khangkibin hen spouse na makhatari duga mayam Nung video like amasum share to view aduga channel subscribe to and thank you.